friends, aigi anobo video sida adombu amuk khana taramna ukchiri. Malemgi Khuwaidagi Angakpa matam pumbada baraptana kupsinduna leiriba Antarctica continent gi exploration gi maramda share taujari. Aikhoi khudingna Antarctica gi maramda soidana taram lagani. Loinana books sambadi internet ki khutangda Antarctica gi image kaya su thengnaram lagani. Adubo aikhoina kaidonu dasu kalpana tauge khalude. Madudi Antarctica tasengna karamba mongda uba fangi haibasi. Mafamdagi weather temperature karam tawi haibasi di aikhoina kaidonungda practically thengnarubagi wadi lapkhre. Masi aikhoi kalpana gi wangmadani. Antarctica Malemgi Khuwaidagi chauba manga suba amadi Khuwaidagi Engba continent amani. Maduda nungsagi mangal phangdaba uwa haudaba ihang hangba baraf ke baraftana kupsiliba mi pongamata tadaba Malemgi amakakta ngaiba continent amani. Karigumba in Antarctica bu wahai amada describe tawragadi maduda yamna chawrba iceberg amagi wari pusilakpa darkar oigani. Masi adukki matik chawi maduda Malemgi leimaigi 14 million square kilometer area masina cover tawi. Aduga Malemgi 70% fresh water masigi iceberg sida leiribani. Aikhoina Antarctica gi maramda khanba kanda aikhoigi kokta supna gi penguin amadi glacier tamak uba fangi. Karigumba aikhoina atiada yengtharakpa kanda Antarctica aikhoigi काल्पनिक image dagi thoidokna khenabadi leiroi. Adubu masigi baraftana kuppa continent sigi chawra chawra glacier sing sigi marakta mystery kaya lotuna leiramli. Masiga si fawbada aikhoigi imagination kaya nasu lamba phangdana leiri. Antarctica gi baraf ki glacier sing sina miyoi babu khunda leita handabatana tana glacier sing sigi makhada mystery kaya bunan sillaga thamlamli. Aduna masigi hu chelaba continent sigi mega iceberg sing sigi makhada karamba mystery sing no khumjinduna leiriba haibasi khangningbagi apamba leiragadi video sida loiba fawba lingdana yengbiyu. Novel Boys Antarctica gi adugumba secretariat khakki matangda wafam thamjagani. Madu taraga adomna science fiction gi wari busu realistic amagum khalakpa jai. Aduna masiga loinana hawjik laurasi. Number 7. Underground lakes. Karigumba adomna basic geography gi knowledge leiragadi understand soidan oigani madudi North Pole amasung South Pole gi manak nakpa area singna prithibida Khuwaidagi ingba region oiribani haibasi. Aduga Antarctica gi temperature -90°C fawba yawi. Amaromda highly attractive oiba mawongi Moses makhal kaya su Antarctica gi lamsingda uba fangi. Masi uruba khudingna yengbagi penba naidaba drishya amasu ohelli. Continent asida baraf ki yamna thaba phikum makhada underground lakes kayagi yumfamsu oiramli. Masisu unexpected secret mystery amani. Antarctica da Malemgi Khuwaidagi chauba underground lake 1.9 km thaba baraf layer gi makhada lake Vostok leiri. Masi chawrakna Canada gi lake Ontario gi size ka managani hairi. Adomna khalamba yai asuk yamna thakraba baraf layer makhada ising karamna leiramli banu haibasi. Adomgi wahang kayagi scientist singi nakta pokhum yamna simple oi. Haibadi baraf ki makhada masigi ising asi high pressure gi maramna liquid form da leiribani. Loinana prithibi gi lemai dagi thadorakpa heat radiation gi mating dagi masigi ising asi gi temperature normal da thamangamri. Masi Prakritigi Angakpa creation amani. Masida ecosystem kaya amasu leiramli. Masi prithibi gi atopa lamsing da thengnadriba ngakta oiri. Makhal kaya gi bacteria microbes amadi nga makhal kaya su masigi ising sida leiri. Oxygen ki chang yamna watna leiriba lamsida makhal kaya gi sanga microbes singna asuk ingkraba temperature asida adapt oiduna leiriba sisu kahena ngakringai oiri. Masigi ecosystem sida scientific studies ki achauba research ki thabak kaya chathari. Masigi study sing sidagi prithibida atai kari kari leiri haibagi maramda anoba idea kaya soidana develop oirakani thajanari. Number 6. Elongated skulls. Hoi marup sing prithibi lemaida Khuwaidagi ariba miyoiba changi leihoba saru sing maru ena skulls haibadi koki saru Antarctica gi lamdagi phanglammi. Madu elongated skulls ngakta oirami. Skulls ki mathak thangba saruk abnormal oiba mongda sangna lei. Masigi maram science na asumna hairi madudi masi ancient rituals ki chatnabi tunginna human skulls pu mong asumna design tawbagi damak pambai kya sijinarami.
Antarctica fangkiba skulls Peru amasung Egypt fangkiba skulls singa mawang amatagi oina tawi masidagi tasengna khangba ngammi ngasidagi chawrakna chahi million kayagi mangda Africa South America amadi Antarctica da leramba tribes singi marakta thoidokpa mari kya leinarami haibasi masigi marisi tectonic movement amadi plate separation gi theory bu support tawi aduga masina praman piri madudi mamangaida hairiba lamsingsi yamna chauba landlock amagi part ama oirami madunga sidi Pengia hairaga khangnari. Number 5. Martian meteorite. 2015 da America gi lamda alu amagi size ta yamna ngakpa meteorite ama thengnakhi. Masibu science ta research taruba kanda meteorite asi Mars tagi lakpa oirami. Amadi pikhraba meteorite asida microbes ki fossil yauramba su thengnakhi. Masidagi khangba ngamkhi Mars ta su thawai panbasing leramgani haibasi. Aduna Mars ta atai kari kari leramgani masigi possibility science fiction movies tagi su henna ngaktabangam loi. Number 4. Nazi bases. Hitler gi apambadi magi swastik haibadi symbols pu malem thungna yahonba amadi malem da magi influence fajana lehenba masigi pramandi Antarctica da Nazi bases leramba sini. Antarctica adugumba mafamni masida scientist 10 to 15 kaknatana miyebana khundalaita duna laibagi possibility amata sulaite maduda 1939 da Hitler gi Nazi army na yaukhirami matam do second world war gi hawgalakpa duaida Hitler na expect torami magi artillery gi fuel amadi atopa fat based products haibadi milk butter cheese amadi cream na chingba shortage oirapajai aduna magi secret Nazi army gi trolley bu ship ta puduna margarine fat ki damak whale oil thibagi damak Antarctica da tharami masigi secret expedition sigi ming Squaben expedition haina khangrami masigi secret expedition sigi manungda Captain Alfred Richard yorami mahak first world war da yamna renowned oiba Nazi gi naval commander ama oirami masigi expedition asi supna gi nimit kharani tamak chatlami aduga 5th February 1939 da Nazi army sing mayum lebak tamuk hanrakhi. Number 3. Hiding mountain range. Baraf ki marum thupliba mountain range Antarctica yamna chauba continent ama oibatanatana masida lairiba baraf malemgi atai mafam singda lairiba baraf na pullagasu maga manabangam loi aduga karigumba asuk yamba baraf ki manungda mountain range su phanglibasi aduk yamna ngakringai di oide maramdi 1950 da explorers singna baraf ki chauraba sit amagi makhada Gambersep mountain range discover torami madu 2700 meter wangi amasung 1200 km sangi masigi mountain si Europe ki Alps mountain ki size ka chaurakna managani hairi Gambersep mountain si yengbadadi chumnagi mountain singum tawi adubu masigi thoidokpa wari lairi madudi scientist singna masigi chingdol thibada yamna chaurba thodang lawkhi scientist sing amadi geologist singi tunginna masigi mountain si chaurakna 1 million years suragani hairi amaromda mountain geologist singi tunginna mountain sing matam kuina laibangamde corrosion gi maramna matamna hawkhibaga loinana mountain khuding size pic tharakani aduga yamlabada 400 to 500 million years fawbale maide uba fangi aduga masigi mountain sidi karamna asuk kuina amadi asuk chauba size ta lengdana leramli basigi maramda scientist singna hojik su khangbangamdri. Number 2. Sinking ice sheets. Antarctica gi ice sheets really isai saki 1950 da rose ice sheets ki maramda study tawruba kanda masi phangkibani haibadi kariguma matamda masigi ice sheets sida sitliba nuksitna phubada nupi amana kapagi khonjel produce tawi but khonjel si miyabegi nakongna human audible sound gi makhada oibana direct tabadi phangde adubu seismic vibration bu record tawba machine gi matengdagi khonjel si sengna taba phangi khonjel si anak badalaiba nungsit ki speed amadi temperature gi tunginna
matam khuding change oiduna lei aduga masi supnagi rose ice shelves ki tanatana atopa ice sheets singdasu phenomena si observe toba ngamgani aduga Wilkes ice shelves ki seismic noise ti saru singna thengaina bada thokpa khonjel gum tawi taraga kana sungak tabangam loi sigumba Antarctica gi secret mystery singsi hajik laklasi number 1 gi palida blood waterfall 1911 da Australia gi geologist amana masigi waterfall sibu discover torami masi Tetler glacier gi marakta gi thorakpa blood kumna ngangba isingni mamang dadi scientist singna masi ising da leiba angangba algae gi maramna ni hairami adubu tungda research tawrakandadi masi ka henba changda ising da iron oxide present oiduna leibagi maramna oirammi asigi sumathakta ising da phangba atai atopa living organism singi maramda explorers sing amadi scientist singna thi humbagi thabak leptana chathari masini adungba secretariat maduna Antarctica bu Malemgi atai continent singdagi itop topna uribasi adu bhaiba ngamde supnagi secretariat chitanatana chahi crore kya dagi leirakli balam sigi atai secret kaya su leptana chathari ba study dagi khangbang ngamlakani nongmadi aduga adom nasu panjakhriba kharasigi mathakta karigumba atai khangba leiragadi comment ta share tobiduna khangminasi haibagi apamba thamjari video sigi wena di matang sida loijare video sibu adomna penbiragadi like amadi share soidana tobiyu loinana channel si subscribe tawdriba amadi ahanba thengnabiba oiragadi subscribe amadi bell icon da click tobiduna mathang upload tawrakadaba interesting oiba video singi notification adongi mobile da phangbigani thank you bye bye